taibang thampakta chena chongna sanari ngasi taibang phampakta chena chongna sanari ngasi malem phampakta awanu ngai tinnari ngasi malem phampakta awanu ngai tinnari ngasi taibang phampakta chena chongna sanari phampak se awanungai punsigi sana pamni phampak se awabana hangli nungai bana khumki awabana hangki nungai bana khumki nungai bana suhangki awabana sukumki nungai bana suhangki awabana sukumki masini punsi phampak kumhaiwari masini punsi phampak kumhaiwari ngasi taibang phampakta chena chongna sa aikhoigi anganba matamda thunglakhiba nongchuplam amasung nongpoklamgi ningthina totsin yansinaraba dramatic technique pasi theater asida Shakespeare na isai kaya magi play da sizinabagum yamna sizinai tabu Indian sigi wakhal da leiba Indian aesthetic rus theory aduda hetna pukning singsilaga semba isei oi pasi theater gi background music tasu adu mangai rus natraga aesthetic pleasure phangnanaba masem adomda kanna changsilli atopa play gi wangang sangang lol gi matang dasu Shakespeare na mahaki lilagi lilami singna ngang liba lol gi lonsem asidasu angam athau ningthau famnaiba lairik laishu haibasingna poetic lol da ngangba aduga micham miyam singgi sairengi mayai yaudaba ningti gi sizinaba londa da nganghanbagum pasi theater dasu manana sizinai adubu lolsem gi matang asidadi Indian Sanskrit play gi lolsem da gi puburi haibusu ya maramdi Indian Sanskrit play sing ayambada angam atho famnaiba awang bathaki music Sanskrit lol nganglaga hanthaba thaki music bracket lol haibadi lon thai nganghalli loinana isai drama music ki matang dasu pasi theater gi maram sakki matang da Nasir Dasat Payamana magi lyric post colonial drama gi lamai chamako bhutra tareta asumna palibadi The play blended realism and fantasy, music, dance, narrative and spectacle, artly dialogue and ingenuity of stage presentation, integrating them within a dramatic discourse of melodrama. Hariba pasi theater gi malam satsida chin sembagi play ibada flashback technique sizinabagi visual gi acting gi haksang leng otpagi backdrop ekpasin sizinabagi melodrama gi local folk form sing mayam asina sadong oiraga pasi Bengali play khui amada semba play singna aikhoi gi phampakta thunglakhribani adugumba Bengali play sing adu ipin pelaktaduna aikhoi gi mioi sing khaktana aikhoi gi irol da sanaba play Narration sing amaga chamapal kunmanga da poglakhribani matamdu gi darbar member Lairin Mayum Ebunghal Singhana nursing play masem asibu Bengali singna semba pasi theater gi uchan aduda semlam labani play gi ek sin semba amadi mingthonda Bangla lon yamna sizinai khudamoina prastab pratham ast pratham dirsha dvita dirsha haibana chingbasi yamna sizinai nursing drama asi sin achouba macha punna sin kunthra mukna semba achouba play amani isei yamna yawi chawrana isei taramuk yawi Lairen Mayum Ibungo Halsing na iba Narasing kauba drama lyric lising ama chamapal yangkhay nitoygi ahum suba khutnamda asum na iri hek ahan balamay hangdokpada ining thauda kachaba wahayna mangoynay Mahamahim Sri Basri Sama Subna Nipan Sri Yukta Manipureswar Maharaj Sarchurachan Singh KCSICBE Sana Khutta Lyric Masa Asi Nolukpaga Loinana Utsarga Tawzay
Pranav Suri Lairin Mayum Bungohal Singa Matangi Prastabdana Langi Lairin Bibu Wahi Lating Pazabana Tawanje Purnimagi machuna thaugali ima gauri nongshana sadong oiribi khutta thang sang pairibi samba nishubana chingba daita singbu manghallibi lanfamgi mabema oiribi khukan panganba pinabiribi vakti chandan khicharaga kachari thamoi thambal khukan pangal pinabinaba nijari figausana Asumna khurumjaraga Narsingagi ontok na kankraba tuzung laba wangang amana horai Vishnu Vishnu Maitai Leibak Martibhumi Manipur Ngashidi Ontok Pamang Uida Awagi Hangye Jubarasna Awa Tangol Tazilaktuna Maitai Sayom Jalak Basu Ure Ngashidi Mangda awa amana maitai sani sahumbu manada yairi na lengduna sasan hoibugum na hoibu uramme achacha laksaida nara ayak lairi gaida maitai prajana sak yam na wakrabani da ko awaning to awaning to on top na ositera nursing na singba may taining to masalaman kumbangam balay haibasi nang di kangdabra haugalo may tay pam namag tumdono lay di bakaligino nang ginajati mo awana asiyang na o labada na koy na yang doon na lay di basi bakaligino haugalo may tay apamba Makai phangna thamoi phuklaba ima leibak nungshibagi akanba wahai khonfam kayana yomlaba narasingi pleni Matang asida aikoigi irolda aikoigi mising khaktana nakai seng na sanaba placing asigi kallaba masak asi aikoigi layoi khraba ahal laman sing aduna kaud urai haktuna mixet urong khinduna thambirami aikoigi phangpak tingdam Sangsangna Narasingi Saktam Langkiba Saktam Loi Adudi Atay Kanashunate Ngasi su Manipuri Theater gi Puwari Hangat na yengbada hekta panariba Layoy Kraba Khomdram Dhanachandra Singh Lising Magchanipan Marifutara Nepal da Pokhiba Lising Magchamapan Humfutara da Nonga Kiba Miyamna Nursing Alexander Saba Haina Khanglakiba actor translator asini Mahakna Bangla play kaya aikoigi irolda handoktuna Manipuri theater chaukat nanaba hotnabada lamyanba ama oikiba misak amani Manipur gi khwaidagi liraba ihan hanba drama loop ama oriba Manipur Dramatic Union gi founder president su oikiba misak amani Mahakna Bangladagi handoklamba play kayagi manungda panba yabadi Sabitri Debla Devi Karnajun Chandragupta Alexander, Ramir Sumati, Makhoy Sumini, Yumgi Mau, Tapasi, Mewar Patan, Bisharjan, Sadasivagi Mang, Asina Chingba, Panbayay. Ngasidi, aikoy isagi irol maktada, aikoy aiba, layoy kraba, lairin mayum ibonghal singana iba, ihan hanba, isagi theater gi drama ama ibiduna. September kuntra, lising machamapun kun mangada, Churuchan Maharaj ki akan mamiyeng makada, aikoy lam asigi oiba theater play nursing sanakiba chahi cham yorle aikoigi isagi theater safong lakpa chahi cham subagi mapok thoram centenary celebration leipak hauna pangthok pahoba yari landam sigi theater gi lup khudima punsin naduna aikoi isagi mipal tangdaba theater gi saktam ama leblakhiba chahi cham suba thoram asi chahi ama chupna pangthok naba Taurang Sinba Tangai Padi Haibasi Mipum Kuding Kantaba Matam Oire Aikoi isagi senglaba punsigi masak yekpa play kaya nongchupki western states ki kangkhulda aikoi gi play kayana matang thajinba howaki nongchupki phampak oidunasu aikoi gi ningthiraba ina khullaba ina ki leikoldagi leipak lei chigong lei khonggomi lei leiren leisang urei leirang makal suna salaki
Asigumba fampak asida Narasing khudol tawduna aikhoigi isai kayana Narasingha-gi leiteng oiduna Manipuri matam isai su aikhoigi theater gi kangkhul asidagi leisha tamlaktuna Narasing plena utkhiba September 13 asibu matamgi isai numit haina khangnaduna chahi khudingi thauram pangthoknari. Tasengnamak aikhoigi anganba matamgi stage play sing asidi isai yamna yawi. Matamdugi phajaba matam isai kaya asidi stage play kaya da sakna khiba ngaktani. Isai adu amuk hanna tagi hairabadi drama adu amuk hanna yengba tai. Khudam oina matam isai horopham oiriba nursing play gi isai amatang ningsing lubada. Ningba pumba loina kairi leiduna kari tawgani. Maitai leimadi khonglem bikramale. Sana leipak thaduna lin tongba firal paikhidare. Sana konung mayaida maitai mamai khumkhare. Maitai na awaba pantengle. Maitai akanbana kabak thang sattuna yeknaba kokhange hotnadareni. Haibi isai asi Greek ki chorus ki mawong da sizinaduna awai akhum isai sei. Matang asida nursing manai sing da changlaktuna hairi. Maitai praja karigi aduk wabai say sakpate. Nakoy na saglibi saydo lale. Asumna Maitai laypak henung sibi ima Manipur. Kudang pipam tayduna hik na kamlibi. Nong pok Bharat maikay da tom sat nabi tambal ni. Kapkanu waganu imao. Maitai lakha marina punna kauri aigi ima. Maitai lakha marina punna kauri aigi ima. Asumna aikhoigi anganba matamgi stage play kaya asina aikhoigi matam isai mapuk tamhanduna kauda urai haktuna matam chuppagi hingduna leiraba isai kaya ngasisu taba fangli. Drama gi maming leiraba isai kaya gramophone disc da record thanambana ngasi su taba phangli. Asigumba drama gi isai sing asida ngangbam nimai gi mutnaidraba isai kharadang ningsingba yabadi. Basanta bimlagi jati kaubi sakhenbi kizaini nungshigi chaina. Bilap mangal plegi nungshi tena palabada migi oikini thawai ase. Joy de plegi nangi premgi lichingna aibu chingsinbiyu. Asina chingba panbaya. Loinana saknairaba stage play kaya gi sesakpi kaya amasu leiribani. Nongsuki Western Stage da aikhoigi theater art ki pandong kaya chongkhlakhibagi manungda aikhoigi folk drama haina khangnaba asisu amani. Hairiba folk drama asinani Manipuri theater bu ihan hana national gi thakta India pumbagi changdamnabada ahanba mana fangduna Manipuri theater na national thakta sanagi phida amada phambangam khiba. Sahidu lising ama chamapan yankhai maridani National Sangit Natak Academy na sinba National Drama Festival da khalaki. Hairiba National Drama Festival asida MDU gi Sarangthem Boromani iba Sorokhaibam Lalit na direction tawba haurang lesang sapabina folk category da ahana mana fanglaki. Matam amada aikhoigi miyamna yamna pamna yengnaramba folk drama hairibasi MDU Aryan Theatre, Rup Mahal Theatre na chingba yamna masak thokna sanabatan natana Manipur gi atai theatre loop kaya nasu yamna sanarami. Adubu Manipur Dramatic Union gi chahi humputara manga subagi Platinum Jubilee chefongdagi phangba matung inna MDU na yamna ngalingai matamdagi hauna sanaba hauraki. MDU na ihan hanba oina lising amaga chamapan Kutra mapanda Sorokhaibam Lalit masana iba amasung masamakna direction tawduna folk drama khamba samuk khongyetpa MDU gi stage da sanaba haurakhi. MDU na sanakhiba folk drama sing kharadang ningsing lubada lising ama chamapan kutra mapan asimaktada Iduning thau aiba KS Madhumangal Singh Director Sorokhaibam Lalit lising ama chamapan nifumathoi Loikum Loika Aiba S. Biren, Director Sorokhaibam Lalit. lising ama chamapan yankhaini thoi
Haurang Lairang Safabi, Aiba Sarangthem Bormani, Director Sorokhaibam Lalit. Yungi Senrang Maikan Be Lamgi Yenau Chinung Si Urit Bebet Kono Be Panthogi Khari Labukta Chaktariba Nakhoibu Palemna Kawi Tadara Nayo Mai Kai Pangkharo Hoya ya ya Hoya ya ya Lising ama chamapan yangkai humdoi. Pidonung Aiba Haubam Tomba, Director Sorokhaibam Lalit. Lising ama chamapan yangkai mari. Kakiel Nongdam Aiba El Ibuhal Singh, Director Sorokhaibam Lalit. Lising ama chamapan yangkai taruk. Tonu Laizing Lembi Aiba Sarangthem Bormani, Director Ningthaujam Tombi. Ngarangay gi khomlen manglan chada nungsi mi yeng mi chana khiba sakhen ba pakhang mahakpu ke kari le kaida le rongga ba pakhang ma gi mi china hai phet yeng tumbak chingoi na ramba do khomlen manglan chani khangna kaw ba su ngam de da le konda sat li bi le rangi le kada khoi mu ma na ngang laduna lahi chupasi ubada ningol pai ma khoi rangi Punchi khongloi oi jaba thangjing nang na kubiyo thangjing nang na Lising ama chamapan yangkai nipal. Kege Lamja Aiba Sarangthem Bormani, Director Ningthaujam Tombi. Lising ama chamapan humpu manga. Sanu Lembi Aiba Sarangthem Bormani, Director Ningthaujam Tombi. Lising ama chamapan marifu mari. Khamba Khamnu Aiba amasung Director Ningthaujam Tombi asina chingba khara liraba folk playsing asida natana atai folk play mayam amasu leiribani. Folk drama haiba wahai tam asimaktadi aikhoigi ahal laman singna thonbiramba mingthol amani. Masigi tam asi nongchukki miyingdagi wahan hanbaga chusinnaba yamna watpa kaya thengnabigani. Masidi mingthol amakhakni. Taubatabu aikhoigi ahal laman singna English lolda tholamba asinani. Aikhoigi folk drama bu ahal laman singna kamdauna mityeng padam laktuna tholambagi haibadu moirang kanglai rolgi ariba wari sayon sing maitai gi ariba wari sing kayabu ariba lolda play text sama oina ithoktuna phampakta ariba phizol wangang sanganga loinana sanaba makalgi performance adubu folk drama haina khangnaduna chatnaramba adubuni.
हाइरिबा अहल लमनसिंगना सेंगत पिरमलिबा परफॉर्मेंस मोंग असिमक्ति अखोइगी मियोय फुरुप असिगी ख्वाइदगी मरु ओइबा मसागी नेशनल कैरेक्टर याउना टॉप टॉप परफॉर्मेंस मोंग अमनी ड्रामा असिदा अखोइगी तोंगान तोंगानबा अखोइगी खुंदा लैता रोलगा मरी लैनबा फुरुप असिगी सेंसिबिलिटीज लोइना याउरबनी मसिदा अखोइगी निंगथौकोलगी अवांगबा वांगांग संगांगदगी हौरगा मिसमगी पुंसी मतिंग थौना मार्शल स्पिरिट मिरमगा सुकमान मानदबा इसै जगोय साथेक खुदहाय खोंहाय मयाम असिना योमलगा पुंतोप तोपा परफॉर्मेंस मखल अमनी अमरोमदा अखोइगी फोक ड्रामा असी अखोइगी ट्रेडिशनल थिएटर फॉर्म अमा ओइरिबा मोइरांग पर्बगी अनिशुबा मपोक अमनी हाइबसु याय अखोइगी फोक ड्रामा थोलकपदगी अखोइगी मोइरांग पर्बसु तपना तपना लुप्थख्रिबनी तसेंगना अखोइगी फोक ड्रामा असी मोइरांग पर्बगी सानफम अदु नहौनना नोंसुकि फंबाग थक्ता थांगलकपनी हाइबा फावबु याय अखोइगी मोइरांग पर्ब असिदा अखोइगी मियामना सेमगचबा टॉप टॉप मियामगी थिएटर अमनी मतम अमदा परफॉर्मेंस अयाम्बा कोनुंगी अयाबा याउरगा पांगथोकपा कोनुंगी अंगम अथौसिंगना येंगनबा सानबा मरम मयाम असिना मियाम हुपना कोनुंगदा चंगदुना येंगबसु ओइथोक्तबनिना मिचम मियामना मखोइगी पुंसी महिंगा मरी लैनना मतोमता सागचरखिबा परफॉर्मेंस मखल अमनी मोइरांग पर्व कोनुंगी मरल ओइबा फागीगी लीलागी मसक्तगी पुंखेन खेनबा अमुकसु मांदब लीलागी नुंगी इचेल अदुदगी नाथैरकलगा मियामना यामना मनिंग तंबा हिंदू फ्रेमवर्क दगीसु नाथोकलबा यामना प्रोफेशनल ओइबा मियामना ख्वाइदगी पामनबा परफॉर्मेंस अमा ओइना मोइरांग पर्व सेमगलखी परफॉर्मेंस असिगी मनुंगदा लोन न थुपना लेपाक नुंशिबगी इचेल अमसु लेप्तना याउजरई करीगुंबदा मोइरांग पर्व सानबा लेपाक निंगथौ फावबना सानबा थिंकी मरम अदुना मोइरांग पर्व परफॉर्मेंस मकलसी मसागी नेशनल कैरेक्टर याउबा मिरम द उत्पदा अखोइगी सक्तम ताक्चबंगंबा मसाना अमा ओइबना अखोइगी सेंगलबा परफॉर्मेंस मचत अमा ओइना योखतफम थोई लिसिंग मचमापन निफुगी लोइरकपा लिसिंग मचमापन यांखैगी हौरकपा मतम असि वाइदगी मणिपुरी थिएटर की इचेल असि इरोंग यामना यामलमी मतम असि वाइसी आर्ट असिदा महौसागा मानदना यामना पुक्सेल सेंगना पुमकत कथोकनबगा लोइनना थिएटर दा चंगसिनरई थिएटर की इरोंग यामन खिबना करंब थिएटर की लंबीदा चटकदबनो हाइबा फावबा ककंगाउनब मतम अमनी अखोइगी इसागी ओरिजिनल मणिपुरी प्ले कया पुथोकनरकपा संस्कृत बंगाली प्ले कयासु इरोलदा हंदोक्तुना सानबसु लेप्तना चथरकपना अखोइगी थिएटरना खुनाई लाइनिंग अमसुंग पॉलिटिक्सता हेना मिटिंग थमदुना चंगसिनरकपा लोइनना मणिपुर ड्रामेटिक यूनियन सु अखोइगी थिएटर असि अखोइगी ट्रेडिशनल रूटता चंगसिनदुना ट्रेडिशनल फॉर्म परफॉर्मेंस कया स्टेज थांगलक्तुना नौहौनबा अखोइगी थिएटर की मचत अमा सागलक्तुना प्ले की मनुंगदा अनौब मियामगी वाखलदा वाहन अमा थीबगी लंबी अमसु सेमलखी माइकई अमदना एखोइगी फादर ऑफ मॉडर्न मणिपुरी ड्रामा हाइना खंगनरिबा पद्मश्री जीसी तोंब्राना नाइटोम ओइना पुंतोंग हेक तोंगाना मसागी तोंगानबा थिएटर की एक्सपेरिमेंटेशन कया तोगखी समना मतंग असिवाइसी वेस्टर्न यूरोप बंगाली अखोइगी ओरिजिनल प्ले मयाम असी माइकई कया थोकना कन्ना थौरी चिंगनबा मतमनी हाइरिबा मणिपुरी थिएटर की इरोंग असिदा अनौबा साइकोलॉजिकल सोशियोलॉजिकल फ्रेमवर्क अमदा सेमी एक्सपेरिमेंटल प्ले कया इनरकपा अयोबा एक्सपेरिमेंटल प्ले कयासु खुद थानरकपा मतम असिदा माइकई अमदा मियामना ख्वाइदगी पामनबा प्ले की खोंगसत अमा पनबा तारबदी फादर ऑफ मॉडर्न बंगाली ड्रामा हाइरगा खंगनबा बंगाली एक्टर डायरेक्टर प्ले राइट गिरीश चंद्र घोष की प्ले मसेम खुई समना मिक्स मेलोड्रामा की मचत्ता सोशल
mythological themes thajinduna miyambu yamna nungaihanba entertainment theatre form amada social education medium amada khut tharamba asini matang asiwaisi miyamna drama yengmingbaga yengphamna Imphal khaktada mapung oibana khungang loji loyada leiba singdi yamna yengningna yengba phangdabagi ningba kairba matam ama oikhi masina maram oirega miyamgi mihul adu khangna Imphal gi achauba theater loop singda yauramba kaya amadi khungang loji loya jiri kasarna singba thungna chatuna touring drama haina khangnaba Manipuri theater gi icon actor director playwright music composer singer Elangbam Joychandra Luchingba touring drama loop asine Manipurda touring drama gi ihau sagatpada amadi achauba khudol tauramba lamyan panba tarabadi ahanbada Imphal West ki Elangbam Laikai Leirak Machada lising machamapan kuntaret September kunmarida taibang khongdar kiba amadi lising aniga subna kunmathogi mi kunmarida taibang thado kiba Elangbam Joychandra amasung Imphal West ki haubam marak ngangom laikai da leiba lising ama chamapal tara tarukta taibang khongda rakhiba aduga lising ani supna tarada taibang thadokhiba labuk tongbam Shyamo Sharma miyamna Shamdev hainasu khangnaba ahal ani asini Nonga kharba Joychandra amasung Shamdev Sharma anina secretary amasung president oina luchingduna lising machamapan yankai gi athengma matamda national touring drama haina semduna thambalnu haiba drama asi ihan hanba oina khongjomda Brajabasi Sharma kauba amagi mantopta stage semduna utkhi touring drama gi lamyanba ani asigi national touring drama troupe asigi makhada Manipur gi loizing loya Manipur gi mapanda choina tariba maitai singi laifam kaya da chattuna Manipuri theatre gi ihau ningthina sandokhi Manipuri theatre gi puwarida theatre da sinpham professional amamam oina sangsinbadasu lamyanba ngaktane asumna Joychandra amasung Shyamo Sharma anina matam sangna touring drama gi khongchatta chatharamlaba matamgi matung inna amuk masa-masagi touring drama loop amamam amuk semnarakhi lising ama chamapal humphugi matamda khaidokna duna haubam maraki labuk tombam Shyamo Sharmagina Manipur Touring Dramatic Union haina mingthon duna lising ama chamapal humphuni thoida register tauki aduga Elangbam Joychandra gina Manipur Artist Touring Drama Party haina mingthon ki Nungai bana suhangki awa bana sukumki Nungai bana suhangki awa bana sukumki Masini punsi pampa kumhaiwari Masini punsi pampa kumhaiwari Ngasi taibang pampakta chena chongna sanari Ngasi taibang pampakta chena chongna sanari